President rule Thamgadabani, Chief Minister Anouba Sinbada Khennaba Leiroi, Kuki-Zo organization, Pawasi Pandam Pausi dagi Lokachavani, Chief Minister Nong Tongbam Biden, CM Pamdagi resigned to Krabasu, Tampaki MLA ni Fumak, Chabmanavana, President rule Thambanatana, Anouba Chief Minister Sinbada. Lady Bapiba Masida, Ahongba Leiroi Haina, Committee on Tribal Unity, Kotugi Wangangloi, NG Lun Kip Gen Pongdokre. Indian Express na loba interview amada, NG Lun Kip Gen na Hai. Kumzali singani kulumdoigi me ahumdagi Manipur da irang hek thoglakpadagi Chief Minister Nong Tongbam Biden pham thadoknaba Kuki-Zo leader singna demand tawdun lakpane Kangpokpi district ta based tawba Kuki-Zo organization singi umbrella group ama oidiba Kotugi Wangangloi asina hai Chief Minister Nong Tongbam Biden pham thadoklaga leidiba conflict asi hektamak loisilagani haiba leite maram asina center na puksel sengna democratic institution amuk lehennaba honagadavani haina su phongdokhe Chief Minister Nong Tongbam Biden pham thadoklavana Kuki group singi core demand adu phanglaba natra haina hangba wahang amagi paukhumda Kotugi Wangangloi asina hai Chief Minister Nong Tongbam Biden na constitutional norm maintain tawgadavani haibasi Kuki community gi demand ne adubu tha kunmathoi hena irang asi loisindana lerakpa asina haujikti irang thoganaba honariba asi Chief Minister Nong Tongbam Biden khakta natte atai tampaki mihut sing asi su yaure makoigi marakta karisu khenaba leite haiba khanglei Mahangna makata duna hai Kuki-Zo community gi wakhalda tuhat na het pibagi akiba dumak loina duna lakle adubu Kuki community da sathariba thawong lali haiba wafam ase tampaki mihut amatana ngasi phawba phongdokpa leitre Chief Minister pham thadokhiba ase aikhoida yamna maru oiba ma natte aikhoida maru oiriba ase center government na puksel sengna democratic institution reinstall tawgadabani haiba sene Kuki-Zo gi miyoi pumnamak Imphal thadokuna satkhiba haiba se Geographical amade physical tokhai tare haibasi masana taklavane maram asina Kuki-Zo community gi oiba tokhaiba administration ama leiba haibasina amata ngairaba solution oigani haina su mahangna phongdokhe Chief Minister Biden pham thadokadabani haiba adu pham thadoklavani na haujikti demand ama phanglaba natra haina hangba wahangda NG Lun Kip Gen hai natte madu natte mahakpu pham thadokhanba adu de center government na mahakpu assembly floor da Mahaki mathakta no confidence motion thangalakadaba dudagi ngakthokpa nei masidi choreography amani haina lawe opposition amadi BJP legislature marakta mahaki mayokta leirakpagi mathakta audio tape amaga mari leinana Supreme Court na hearing satharagliba mayam asina center na Chief Minister Biden bu makhata na kanduna thamba ngamlaroidavana mahakpu pham thadogan banei masina tana atai lambi leitavani haina suphongdokhe makhata ba karamba political arrangement ama pambagi amadi Asa tawbagi haina hangba wahangi paukhumda mahakna hai Manipur da President rule Thamgadabani masina aphaba oigane hana Chief Minister resign taw hairambani adubu haujikti Chief Minister ga lemhauriba tampaki MLA singa sigagi marakta karisu khenaba udre makhoigi marakta anauba Chief Minister ama oirakpada oiriba phibam asida karisu ahongba lakloi President rule yamnamak darkar oi haina mahakna makhata na phongdokhe Manipur da oirakliba rajniti gi phibam Satrang sanabada khongnau bi pizaraga ningthau kanbagumba nei pawasi pandam pausi dagi lokhachawa nei Manipur da thokliba rajniti gi phibam ase satrang sanaba singi khongthangda yamna toina tawnaba ningthau kanaba honabada khongnau bi piza thokpagumba nei chatliba tha sigi ahumdagi leibak pairiba BJP gi manungda napak tanabagi phibam amadi opposition na Chief Minister gi mathakta no confidence motion thanganaba thaurang tawrakhiba adu Ngahan Chief Minister Nong Tongbam Biden na pham thadokhibaga loinana leiramba irang adumak loisinkhre masimak Bharatiya Janata Party gi national leader singna ningthau kanaba sathakiba lalong ama nei ngarang February 10 dagi haunaba thaurang tawramba 12 suba Manipur Legislative Assembly gi 8 suba assembly mifam budget mifam da opposition congress na Nong Tongbam Biden na luchingba lengak asigi mathakta no confidence motion thanganaba thaurang tawrokpadagi masibu thaidoknaba Delhi gi makok thongba party luchingba singna Resignation ki khongthang asi thanglakhiba nei kumjali singani kulumdoigi me ahumdagi Manipur da ethnic conflict thoglakpadagi lusingba sindokpa pamduna lakhiba ruling BJP gi MLA singna soidana maki opposition congress na thangalakpa no confidence motion support tawrakani haibagi akiba BJP gi makok thongba lusingba singda lei ruling party manungda matam kharagi mamangdagi khaibung taraduna lakpagi mathakta Chief Minister Nong Tongbam Biden na Manipur gi irang asi thoganbada Achauba thaudang lawi haibagi voice recording amaga mari lainana Supreme Court ta case file tawrakpadagi audio tape adu private laboratory amada test tawbada khonjel adu Chief Minister N Biden gi khonjel ga chada marfudraga humdoi manai haibagi report lakhiba sina ruling party manungda thokliba irang asida hena maisak pinaba maram amasu oirakhiba nei
Manipur iranga mari lainana Ministry of Home Affairs na linkhatkiba Guwahati High Court ki hanagi Chief Justice Ajay Lambina Chairperson oiba Judicial Commission da audio tape adu mamang sahida langkhalakhiba nei audio recording adu Manipur da irang kangkhalakpa matam kumjali singani kulhumdoi da Chief Minister gi residence da wari sanakiba gi recording ni haina claim tawrakhiba nei masigi copy amasu di wire na fangkhe Kuki Organization for Human Rights Kohurna audio recording asigi matangda independent inquiry sathabinaba Supreme Court petition file tawrakhe madugi matangda matamadugi Supreme Court ki Chief Justice D.Y. Chandrachurna luchingba bench amana petitioner gi maikaidagi audio tape adu da yauriba khonjel adu scientifically prove tawraga madugi report court asida pikhalangna ba khangankhe masiga mari lainana hanagi Chief Justice M.N. Venkata Saliana chairman oiba tube lab linkhatuna khonjel adu bu test tawbagi report court asida hana langkhatkhre mamang tha January gi aroiba sarukta audio tape adu da yauriba khonjel adu Chief Minister Nongthongbam Biren ga chada marfudraga humdoi manai haina lab asina certified tawkhiba nei asigumba phibam asiga matang matam sanana BJP party manungda mot khenaba lakhiba amade Chief Minister bu yaningdaba party gi lusingba singna Manipur Congress ki luchingba singna hena mathoi piduna en Biren lainga ki mathakta no confidence motion thanganaba poram yatpa haurakhe adumakpu poram asi tarai ba madinate maramde BJP ki makok thongba luchingba singna backing leplaga Chief Minister na haukiba tha kunma thoirom asi minority kuki singi mayokta mahakna maitai voice amagi role lawduna lakhiba nei adumakpu Chief Minister Biren bu yaningdaba party gi MLA singna Manipur Congress na lainga ki mathakta no confidence motion thanganaba thaurang lawrakpasida saugatpagi phibamda lakbana MLA hompu leibagi manungda MLA kuntraga mathoina laingakta saugatpa mathau taba masingadu yauba ngamdabagi phibamda lakhiba nei sairak asida senior BJP leader Y Khemsanbu Delhi da kauduna Union Home Minister Amit Shah ga close door da wari sanakhiba asina party manungda luchingba sinbagi wafam ngangnaba haurakhiba nei adumakpu mahangna Imphal da halaklaba matung paumi singna luchingba sinbagi wafam leibra haina hangbada mahaki oiba wafam amata phongdo haiba yakhide masagi mathakta Manipur Legislative Assembly gi speaker T.S. Saitavrata su Delhi da kauduna Union Home Minister ga unaduna wari sanakhiba nei amaromda Chief Minister Nongthongbam Biren mahaki naknaba MLA kharaga Delhi da paisan khibagi matangda state BJP dagi DYR gi correspondent da phongdorokpagi matungin Amit Shah ga unaba phangdabadagi madugi pendaba du kongnaba kumbha mela oina saruk yakhibani haire adubu ngahan February 4 da Chief Minister Nongthongbam Biren na Amit Shah ga mahaki Delhi da laiba official residence ta unakhe unaba du da BJP gi National President JP Nada su saruk yakhe chapchana sumle haibadi nataba pawgi likhun amana phongdorokpagi matungin na Chief Minister gi maikei da BJP gi MLA taraga manga amasung NPF ki MLA manga khak laibana no confidence motion da mai pakani haibagi thajaba udavadagi Imphal da halaglaba matung minute taraga manga ki manungda Chief Minister Nongthongbam Biren mahaki pham thadokpagi cherol Raj Bhavan da chatuna Governor Ajay Wala da pisin khibani haire Sambit Patrana BJP gi MLA kharaga tongan unabaga loinana security advisor ga su unakhrai pawasi pandam pawsi dagi lokhatchaba nei Chief Minister Nongthongbam Biren ngahan pham thadokhraba matung BJP Manipur in charge amadi BJP gi national spokesperson su oiriba MP Sambit Patrana ngarang hotel Imphal da BJP gi MLA Y Khemsan yauna BJP gi MLA kharaga tongan na close door da unakhrai loinana Manipur gi security advisor ga su unakhrai haire Chief Minister Nongthongbam Biren ga loinana Sambit Patra ngahan Delhi dagi Imphal da thunglakhiba nei Chief Minister na pham thadokhraba matung anoba Chief Minister ama khandringai gi mangoina na North AOC da leidiba Sambit Patra ga BJP gi MLA kharaga ngarang unaduna close door da wari sanakhiba nei Sambit Patra ga unaduna wari sanakhiba du Y Khemsan yauna BJP gi MLA sing T.S. Basanta Kumar MLA Dinganglung Gangmai T.S. Radhesyam amasung T.S. Syam Kumar su yaure adumakpu close door da pangthokiba meeting aduda kari wari sanakibagi haibagi chapchaba wafam khangba ngamdrabasu anauba Chief Minister hamnabagi matangda legislature singi masagi oiba wafam khangdoknabani haire Sambit Patra unaraba matung paumi singna hangba wahangda MLA Y Khemsana hai party gi anauba lusingba khanba haibadude party gi hai kaman gi mathau nei makhoina khalakpa misagadu aikhoi pumba yaga nei Sambit Patra ga unabaduda saruk yakhiba andro kendra gi MLA T.S. Syam Kumar na paumi singna hangba wahangi paukhumda mathaki lusingba sinba sindabagi matangda karisu khangde
chumna mahakpu unaba lakpani haina phongdokhe paugi likhun amagi tha asigi taragani thoida senior MLA sing Delhi da kauraklaga party gi high command makhoi gi marakta ge Manipur gi anouba chief minister laukthokla ba yai hai re amaromda chief minister nongthongbam biren na chief minister pham thadokhraba matung mahakna luchingba laingakta National People's Party NPP na sawgalamba adu officially withdraw tawre haina NPP Manipur gi working president Nurul Hasan na phongdokre mahakna phongdokhibada Manipur da mahausa gi punsida hanjelakpa ngamdabana chief minister nongthongbam biren gi luching makhada party asina thajaba laitre mahakna chief minister gi pham thadokhiba ase Manipur da santi amadi mahausa gi phibamda hanjelakna bagi khongthang amani haikhe mahakna makha taraduna N biren gi luching makhada thajaba laitrabaso center da party asina NDA lainga ka punna satminaribana Manipur da mahausa gi punsida hanjelakna bohonavada makha tana BJP ga thabak tawminaga ne Panbay abadi ngahanung thil chief minister nongthongbam biren na mahaki pham thadokpagi cherol governor da pisin khraba matung governor na su pham thadokpada yaba pikhiba nei haukhiba numit kharani asida laingak pairiba BJP manungda khaibum tanabagi achauba mami ama taduna lakhraba matung ngahanung thil pung 5 ga minute 30 rom tabada chief minister nongthongbam biren Ras Baban da chatuna mahaki pham thadokpagi cherol governor Ajay Kumar Bala da pisin khiba nei Loina na governor gi maikai dage alternative arrangement ama laukthoktriba phauba caretaker chief minister oina laina ba khangan khiba nei masigi mathakta union home minister Amit Shah ga mahaki official residence ta ngahan unakhiba nei masigi matung chief minister nongthongbam biren amasung northeast coordinator amade national spokesperson su oidiba MP Sambit Patra yauna Imphal da thorokpaga resign tawkhiba nei ningsingba yabadi haukhiba numit kharani asida union home minister Amit Shah na Manipur Legislative Assembly ki Speaker T.S. Saitavrata amasung Mahut Minister Yumnam Khemsanbu tongan-tongana Delhi da kaugduna unaba laikhraba nei adumakpu Union Home Minister ga unaba aduda kari wari sanakibagi haibagi matangda de phongdo u haiba yakhidaba nei